ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯌꯨꯇꯨꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯌꯦꯡꯁꯦ ꯕꯣꯏꯁꯥꯈꯀꯤ 10 ꯍꯥꯏꯗꯤ ꯁꯖꯤꯕꯨꯒꯤ 10 ꯃꯦꯒꯤ ꯇꯥꯡ 4 ꯅꯣꯡꯃꯥꯏꯖꯤꯡ ꯁꯞꯇꯃꯤ ꯇꯤꯊꯤꯅꯤ ꯍꯥꯏꯗꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯄꯨꯏꯁꯥ ꯅꯈꯦꯇ꯭ꯔꯅ ꯄꯥꯜꯂꯤ ꯁꯨꯜꯖꯨꯛꯅꯤ ꯑꯗꯨꯒ ꯖꯣꯒꯤꯅꯤꯅ ꯕꯥꯌꯨꯀꯨꯟꯗ ꯑꯗꯒꯤ ꯄꯨꯡ 12:12 ꯁꯦꯀꯦꯟ 38 ꯆꯠꯈ꯭ꯔꯒ ꯏꯁꯥꯟꯗ ꯆꯤꯡꯈꯩꯗ ꯆꯠꯀꯅꯤ ꯁꯨꯕꯀꯔꯃꯁꯦ ꯄꯣꯔꯍꯥꯅꯣ ꯑꯔꯣꯒ꯭ꯌ ꯁꯔꯥꯟ ꯑꯅꯥꯕꯒꯤ ꯑꯌꯦꯛꯀꯤ ꯁ꯭ꯅꯥꯟ ꯇꯧꯊꯣꯛꯄ ꯄꯨꯡ 8:53 ꯁꯦꯀꯦꯟ 15 ꯆꯠꯈ꯭ꯔꯒ ꯃꯅꯨꯡꯗꯅ ꯁꯥꯠꯕꯣꯈꯣꯟ ꯍꯥꯏꯗꯤ ꯐꯣꯜ ꯇꯔꯦꯠ ꯆꯥꯕ ꯄꯟꯖꯥꯃ꯭ꯔꯤꯇ ꯅꯧꯀꯥ ꯒꯣꯊꯣꯟ ꯔꯤꯟ ꯁꯦꯡꯗꯣꯛꯄ ꯄꯨꯟꯅꯥ ꯍꯣ ꯄꯣꯠ ꯆꯩ ꯄꯨꯁꯟꯕꯅꯆꯤꯡꯕ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯑꯗꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯇꯔꯦꯠꯅꯤ ꯄꯥꯜꯂꯗꯤ ꯃꯗꯨꯁꯨ ꯁꯤꯗꯖꯨꯛ ꯀꯧꯕ ꯑꯗꯒꯤ ꯀꯥꯜꯕꯦꯂꯥꯁꯤꯅ ꯄꯨꯡ 8:53 ꯁꯦꯀꯦꯟ 15 ꯆꯠꯈ꯭ꯔꯒ ꯄꯨꯡ 13:62 ꯁꯦꯀꯦꯟ 18 ꯒꯤ ꯃꯅꯨꯡꯗ ꯕꯥꯔꯕꯦꯂꯥꯅꯤ ꯀꯥꯜꯕꯦꯂꯥꯅ ꯄꯨꯡ 13:62 ꯁꯦꯀꯦꯟ 18 ꯆꯠꯈ꯭ꯔꯒ ꯄꯨꯡ 1:10 ꯁꯦꯀꯦꯟ 12 ꯒꯤ ꯃꯅꯨꯡꯗ ꯀꯥꯜꯕꯦꯂꯥ ꯂꯩ ꯑꯗꯨꯅ ꯖꯥꯅꯨꯕꯤ ꯁꯞꯇꯃꯤ ꯖꯥꯅꯨꯕꯤ ꯁ꯭ꯅꯥꯟ ꯍꯥꯏꯅ ꯑꯗꯨꯒꯤ ꯁ꯭ꯅꯥꯟ ꯖꯥꯅꯨꯕꯤ ꯄꯨꯖꯥ ꯍꯥꯏꯗꯤ ꯒꯪꯒꯥ ꯄꯨꯖꯥ ꯇꯧꯔꯒ ꯁꯔꯀꯔꯥ ꯁꯞꯇꯃꯤ ꯍꯥꯏꯗꯤ ꯆꯤꯅꯤꯒꯤ ꯁꯞꯇꯃꯤ ꯍꯥꯏꯕ ꯆꯤꯅꯤ ꯀꯠꯄ ꯂꯥꯏꯗ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯇꯔꯦꯠꯅꯤ ꯄꯥꯟꯕꯁꯦ ꯀꯔꯤ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯕꯗ ꯇꯥꯜ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯖꯨꯕꯤꯒꯨꯝꯕ ꯇꯥꯜ ꯀꯧꯕꯁꯦ ꯆꯥꯔꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯆꯤꯛꯄ ꯁꯥꯕ ꯑꯅꯥꯕꯗꯣ ꯌꯥꯝ ꯊꯣꯛꯏ ꯃꯗꯨꯅ ꯇꯔꯦꯠꯅꯤ ꯄꯥꯟꯕꯗ ꯑꯩꯈꯣꯏ ꯇꯥꯜꯁꯦ ꯆꯥꯕꯤꯅꯨ ꯁꯨꯕꯤꯀꯥꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕꯁꯦ ꯃꯤꯅ ꯂꯩꯕꯅ ꯂꯋꯥꯏꯗ ꯊꯋꯥꯏꯅ ꯂꯩꯕꯅ ꯄꯨꯛꯇ ꯌꯥꯗ ꯂꯥꯏꯅ ꯆꯥꯕꯅ ꯏꯔꯣꯏ ꯂꯥꯏꯅ ꯂꯩꯕꯅ ꯏꯁꯤꯡꯗ ꯏꯈꯨꯗꯦꯡ ꯂꯩ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯐꯠꯇꯦ ꯑꯗꯨ ꯂꯩꯁꯪꯕꯗꯤ ꯁꯣꯔꯥꯏꯅ ꯁꯪꯉꯤ ꯑꯗꯒꯤ ꯂꯩꯖꯥꯎꯅ ꯇꯔꯦꯠꯅꯤ ꯄꯥꯟꯕꯅꯤꯅ ꯈꯥꯗ ꯂꯩꯖꯥꯎ ꯂꯩꯒꯅꯤ ꯍꯌꯦꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯁꯤ ꯃꯥꯏꯀꯩ ꯆꯠꯄ ꯈꯣꯠꯄ ꯊꯥꯠꯁꯤ ꯃꯥꯏꯀꯩꯗꯤ ꯆꯤꯡꯈꯩ ꯂꯩꯒꯅꯤ ꯁꯖꯤꯕꯨ ꯂꯩꯔꯤꯕꯅꯤꯅ ꯇꯠꯅꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯇꯠꯅꯅꯤ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛꯄꯣꯛ ꯑꯃꯨꯛꯈꯛ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯍꯔꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯉꯁꯤ 5ꯅꯤ ꯁꯨꯕ ꯂꯥꯏ ꯍꯔꯥꯎꯕꯅꯤ ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯣꯇꯣ ꯃꯇꯦꯛ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯌꯨꯇꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ